الحمد لله وكفى وسلام على عباده الذين اصطفى أما بعد فأعوذ بالله من الشيطان الرجيم بسم الله الرحمن الرحيم واتل عليهم نبأ بني آدم بالحق إذ قربا قربانا فتقبل من أحدهما ولم يتقبل من الآخر قال لأقتلنك قال إنما يتقبل الله من المتقين صدق الله العظيم Nungsizarba Hazrat Singh ngasi aikoi Hazrat Adam alayhi salam gi macha ani gi matangda wari ama khangminnasi macha ani asi amana amagi yeknaba oirakhriba maram karigi damaktano amadi dunyada ahanba Allah gi darbarda qurbani pesh tawkhiba aduna karamba mongda tawkhibage haiba madu aikhoi sandokna khangminnasi aina hujik mayamgi mamangda sonjakhriba Quran gi ayat watlu alaihim naba abani adam bil haqq aina sonjakhriba ayat sing aduda Allah tabarak wa taala na Hazrat Adam alayhi salam gi macha ani gi matangda bayan tawbiri maduda Allah nahairi watlu alaihim naba abani adam bil haqq e nabi nahak ehle kitab singda Hazrat Adam alayhi salam gi macha ani gi wari adu chumna liraga tahallu idh qarraba qurbanan fatuqabbala min ahadihima wa lam yutaqabbal min al-akhar makhoi anina Allah tabarak wa taala gi mamingda qurbani pesh tawba matamda Allah na mi amagina qurbani kabul tawraga amagina qurbani kabul tawkhidaba adugi matangda qala la aqtulannak qurbani kabul tawdaba aduna hai aina nangbu katal tawgani haibidi aina nangbu kakaga hatkani haina haiba amasung jo Allah na qurbani kabul tawkhiba mi aduna paukhum piba kanda qala inna ma yataqabbalu Allahu minal muttaqin thangai seng namak Allah tabarak wa taala di maram mokpa afaba migi qurbani khakta Allah na kabul tawi haina ani suba haibidi Allah na qurbani kabul tawkhiba aduna haikhiba masigi tafsir sandokpada sumna ibiri lafz qurbani hairiba wahi haibidi qurbani hairiba wahi ase masigi sigi sengba arbi gi arthadi adugumba pot jo kanagumba amaga naksanna ningai gi damakta piriba natraga tawriba pot adubu qurbani haina kawweba masisina arbi lafz wahi asigi arthani aduga istilahda aikhogi shari'ata haina riba asina adugumba zabiha jo Allah ga nakchanna ningai gi damakta Allah gi damakta aikhoina san oiro haming oiro jo bi lelaga pesh tawriba pot adubu qurbani haina kawweba adu qurbani asi masigi si karamba matamdagi haurakibano haibada ahanbada dunyada lakliba miyoi Hazrat Adam alayhi salam mahaki macha anigi waridagi lakhibani qurbani hairiba pot ase madudi Hazrat Adam alayhi salam dunyagi ahanbe insanni mahaki mamangda dunyada insan ama fawba leiramde mahakna ahanbani adu mahaka Hazrat Adam alayhi salam amde Hazrat Hawa alayhi salam ani asi Allah na dunyada tharae makhoi anigi phangnabadagi makhoi anidagi pogakpa macha masudagi mathang sandorakpane adu makhoi gi machadagi sandorakpa asida macha mahoina poge isina mathang amuka mathang pogakpa mathang amukna mathang pogakpa tawraga sandorakpane ba adu natabida makhoi ani khakna poaga dunyada leiriba mi singsi lakpadi natteba makhoi na mathang macha poe makhoi na poi macha duna mathang amuk poge mathang amuk adu main tawra sandorakpane adubu shariat ki matung inna poge iba macha singdudi ahan badadi dunyada atopa mi amata leiramdabanina poge ibsingdu loina machin manaw ngangtane maramdi mama amadagi mapa amaga mama amadagi pogakpa macha ngangtani na machin manaw ne adu dunyada atopa mi amafawba leidabanina Allah taala na Hazrat Adam alayhi salam gi matamda magi damakta Hazrat Adam alayhi salam gi shariatta asumna mangkhoida piri karina amuktang hamal yawa matamda angang ani poeba
angang ani pokasi nupa amga nupi amga jora jora poeba ado amakdang da hamal amadagi tapoga iba ani do adugiduna machil manaugi hukamda aduduga jo atopa hamal dagi poga iduna adudugana ahanba poga iduga anisu poga iduga adudugi nupa nupi du launa baya bagi syariat eba Hazrat Adam alaihi salam gi matam gi syariat si adumai tawna dum mathang silsila si lakpa adugi duda Hazrat Adam alaihi salam gi macha ama balke macha ani gi matang da wari ma Quran na sumna hujik mamang da panbigri du Quran da yamna tentak na samna haibigre adugi makha da Rasulullah sallallahu alaihi wasallam na sandok piram bane madudi habil kauba amaga qabil kauba amaga ne wari sida habil hairiba asisina yamna maram mokpa nek oiba aduga qabil hairi sina yamna maram moktaba adugumba misak amani makhoi ani ase Hazrat Adam alaihi salam gi shariat ki matung inna habil gi sata poga ibnu piduna qabil ga nikah tawgadami qabil gi sata poga ibnu piduna habil ga nikah tawgadabani tawtabu habil gi sata poga ibnu pisina masak matau thiba adugum laba nupi am oi aduga qabil gi sata poga ibnu pisina masak matau yamna phajaba nupi am oi ado Hazrat Adam alaihi salam gi shariat ki matung inna qabil gi sata poga ibnu piduna habil ga nikah tawgadaba aduga qabil gi sata poga iduna habil ga nikah tawgadaba adugi duda ngasai gi qabil hairiba mapasina habil gi sata poga ibnu pisiga mah nikah tawba pamdre maramdi habil gi sata poga ibnu pisi masak thi aduga magi sata poga iduna masak phajaba adumana magi sata poga iba magi machin manau matamdugi Hazrat Adam alaihi salam gi shariat ki matung inna jo machin manau oildo adu machin manau ani du mokhoi hekta machin manau ani du nikah tawgani haina mana ed khreba habil gi sata poga iduga I nikah tawroi aiga pokmin na raisiga ai maga nikah tawgani ni ed khreba matamduda Hazrat Adam alaihi salam mahaksu matamdugi nabini mahak na magi macha singda gyan taningai gi samjai bhotne adubu qabil si gyan taba yadre haibidi gyan tawo yadre ba Hazrat Adam alaihi salam na haibida su yadre ba man haigri du thumdir ho yaroi hai adudi Hazrat Adam alaihi salam na haire na khoi nasrawani Allah gi mamangda na khoi qurbani pesh tawro जिसकी कुर्बानी कबूल तौखिबदो अदुदुना हाइरिब नुपी सिगे निकाह तौरो कुर्बानी कबूल तौदब मीदुगिदी मागी मरान ओइरनी हाइना हाइरे मोय मसरा अनिमक यारे फरे फरे हाइदुरा मतमदुदा हजरत आदम अलैहि सलाम खंगेबा मरमदि अल्लाह ताला ना हाबिल गी कुर्बानी सिदी कबूल तौगनी अदुगा काबिल गिदी कुर्बानी कबूल तौरोय हाबिसे हजरत आदम अलैहि सलाम खंगेबा खंगिबगी मरमदि अल्लाह ताला मसामक न सेमक ब शरीयत नेबा के मागा पोकविन नरे इबनु पीदुगा मागा निकाह तौबा यादे अदुगा अतोपा ग पोकमिन नरे इदुगा दे निकाह तौबा याय हाबिसे अल्लाह न सेमक ब रुलिना अल्लाह ना अचुम फैसला दु तौरो कनी हाइबा खंगबदगी हजरत आदम अलैहि सलाम ना मचा अनिमक पो अल्लाह गी हवाला तौखिबने अदुदा हाइरिबा हाबिल अमसुम काबिल अनीसिना अहान ब दुनियादा अल्लाह की दरबार द कुर्बानी पेश तौबदु ओयबा बहरहाल हाबिल महा सासन यामना लोइबा मिसकनी अदुना माना अल्लाह की दमकता फजाबा दुंबा अमा तैयार तौरगा अल्लाह द कुर्बानी पेश तौरे अदुगा काबिल सिना काशकार ओइबा मादी लहू सिंगुब तौबनिना मागी द लैजबा गेहू जाम जो भी लैबदो अदुगी दुमाना अल्लाह की दरबार द पेश तौरे मतमदुगी कुर्बानी कबूल तौबगी अलामत करीनो हाई मतमदा आसमान दगी मय्यमला अगा जिसकी कुर्बानी कबूल तौरिदो अदु दुई माना कतलिबा अल्लाह दा पीरिबा पोतो अदु मईदुन ला अगा चाक ठोखिनेबा मईदुन ला अगा चाक ठोखि तारगदी हाइरिबा मीदुगी कुर्बानी कबूल तौबी हाइना लौवी अदुगा मईला अगा चाक तारगदी कुर्बानी दु कबूल तौदेना लौवेबा द हाइबदी कुर्बानी कबूल तौबगी अलामत अमने मसलाव अनीना कुर्बानी ऐसी अल्लाह दा पेश तौरे अदो अल्लाह ना हाबिल गी कुर्बानी अदुबु कबूल तौनिंगाई गी दमकता जो मतमदुगी अलामत तो अल्लाह दा उल्ले मईला अगा हाबिल गी कुर्बानी दु चाखरे अदुदुगा काबिल गी दुना अदुम लेंगदन लिहौरे मसी उब मतमदा काबिल यामना नुंगाइते
मरमदी मागी कुर्बानी अदु अल्लाह न कबूल तौद्रे अदुगा मागी पोकमिनबा नतबा हाइबदी मागी मचिन मनाउदुगी कुर्बानी ना अल्लाह न कबूल तौखिबुदु उबदा मंगोंदा नुंगाइतबा फावी अमसुंग महाकना महाकी बहाइदुदा हायबा करियन हाय qala la aqtulannak aina nangbu qatal tawgani haina mahakna hayba amasung mahakna habilbu kuana qatal su tawkhiyeba do qatal tawkhib du mafam sida maksad nate bahral makhoi ani masrau ani ki wari se sumna lakpadagi masrau ani na dunya gi oiba ahan ba qurbani pesh tawkhiyeba allah gi darbar da to dosto huji la iba matamasi qurbani gi matam yorakadore ईद की मतम योरकदौरे ईद लाकदौरिबा असि कुर्बानी अदुगी दमक्तनी ईद ओइरिबा असिसो अदु कुर्बानी की मतम सि योरक्त्रिङै की ममांगदा कुर्बानी की मतांगदा अखोय खंजनबा खंबा याबा मसाइल सिंग मरु ओइबसिंग लोइना खंजिनगदबनी थीगदबनी अैगी इथक्ता कुर्बानी वाजिब ओइरिब्रा ओइदब्रा हाइबना चिंगबा अदुगी मसला लोइना मक्तु थीदोअगा अखोय खंदोअगा कुर्बानी वाजिब ओइबसिंगना कुर्बानी तौबा वाजिब ओइदबसिंग दुसो ngamba taragadi madu Allah ki damakta kurbani pesh tauba kurbani asi aikhoina hujik tauriba kurbani asina Hazrat Ibrahim alayhi salam na mahaki machanupa bu Allah gi lambi da kurban tauningai gi damakta puraga taukhiba adudugi matauni aduga kurbani hairiba posidi dunya da ahan ba insan lakpadagi hauna कुर्बानी की सिलसिला दी अदुम लाखरबनेबा मतम दुगी तोंगान बवाकियानी तब कुर्बानी हाइबसिदी हाना ममांगदगी हजरत आदम अलैहिस्सलाम की मतमदगी चतरब पोसक अमनी हाइबा असिनेबा खोइना खंजनगदबदी कुर्बानी की मसा मसाइल की मतांगदा ममांगदसु वीडियो कया हगुम चही थागतखिबगी लैरबनी अदुगा नौनसु इंशाअल्लाह कुर्बानी की मतांगदसु इखोय बयान थागलक चरके अल्लाह ताला ना कोई खुदिंग अमल की पंगल पी नबी बोइसनो।